Lakhipuronline putoksaba April gi tang 38 nongmaijing numit ki Khomjinba Pao tabirasi. Ahanbada maroi Pao. World Meitei Council WMC na sinduna 3rd Plenary Session 2022 ngasi New Delhi da pangthoklagani. Mitei Pukailup Lakhipur gi kunthani suba kumon mifam Manipuri Guest House Khomjinglaikai da pangthokre. Imoino groups na Jiribamda business seminar galoinana nahasingi matam amasung punsi haiba hiramda awareness program pangthokre amasung Russia na nuclear khulai sujinarakpa yai haina Ukraine gi president Volodymyr Zelensky na nungnangba phongdokre. Haujik mapungoiba pau tabirasi. World Meitei Council WMC na sinduna 3rd Plenary Session 2022 ngasi New Delhi da pangthoklagani. Reawakening our spirit of oneness haiba pantamda pangthokadaba thoramasigi mangjaunana ngarangsu miphamama pangthoktuna khananenaki miphamadu WMC Central Executive Committee gi President Haikrujam Nabasyam, Vice President Waidhan Singh, Dr. K.N. Chan, WMC Manipur State Unit ki U. Kunjo Singh, Maharashtra ki President Amadi, State Unit ki President Amadi, Secretary Singh Shu Sarugyaki. Ngasi gi thoramda USA, Bangladesh, Philippines amadi atai mapan laiba ki miyoi singna virtual oina sarugyagani hairi. Aduga India gi oina tongan ba state singda lairiba mitei singna sarugyagani haina WMC gi General Secretary Yambem Arun Miteina phongdoragli. Romjari aikoi gi World Meitei Council gi ahum suba 3rd Plenary Session asi Delhi gi Janpad Road da leiba Western Port da April gi tang 38 2022 da mapan makhai dagi hauraga pangthok jaragani. Hairiba plenary session asigi theme di the reawakening our spirit of one haiba asini. Aduga ngasi first day asisu akoi first session yamna mapung phana with lot of excitement harau nungai na degi akoi manungda phongdokpa ngamdaba amado akoina platform amani haina sagatsebedo yamna akoi 110% haina akoi achieve tawba ngamjai aduga akoi sinja langjariba organizing committee gi maigaidagi aduga central executive committee maigaidagi overall akoi WMC gi family dagi malemda leiriba kom khuding manasu miyeng tabiu haibadi elite TV da akoi live hobadi loibo thajagani madagi thedok hendona akoi WMC gi page tasu live tawjagani aduga Delhi da leiriba maro pangsing oza sing nasu hairiba ahum suba plenary session ase nasi media gi thongda paujenjari lakpiu sar kaminasi mapung phan nasi maitai amat oraba united oiba yam strong oiba platform mado mayam punamakna sogut piduna mapung phabo view haina media gi thongda amuk kahana paujenjari yai family nasi. Manipuri Guest House Khomjinglaikai da April gi tang 33 ngarang thangje numita Mitei Pukailup Lakhipur gi kunthani suba kumon mifam pangthokre. Lup ki President Yumnam Maninap Lup ki Piral chingkhalaba matungda leisu amadi mairana chingwa katki. Ayukta Lup ki President Yumnam Manina mifam apu oduna naina mifam haudokhi. Arambam Nandababu Retired Additional Secretary Assam Sarkarna athoiba mithunglen aduga Loop ki Founder General Secretary Haurongbam Kundalal, Retired Joint Secretary Kangabam Santikumar Amadi, MDC ki Chairperson Mutum Rinana, Ikai Khumnaba Mithung Oina Tais the Lengsinki, Guest Singda Lengyan Pi Yanduna Ikai Khumnaraba Matung, Athoiba Mithunglen Amadi Ikai Khumnaba Mithung Singna, Maira Chukatuna Tharoma Hudoki, Ahan Mamaktada, Loop Asibu Haudok Piramba, Layoi Krabasinguning Singduna, Minute Amatumina Leptuna Awaba Pongdoki. Loop ki VP Khaidem Kantana Taramna Okpugi Warul Piki. Matungda Loop ki General Secretary Yumnam Nadia Channa Secretary ki Paudam Amasung Tarmasigi Loop ki Chaga Chading Miyam da Lantokhi. Miyam nasu Yare Haibagi Ayaba Piki. Matungda Loop ki Anuba Thausil Kanglup Sem Nanaba Hanagi Body Dissolve Tokhi. Dr. Posamam Rajbiharina Returning Officer Oiduna Anoba Thausil Kanglup Amasemki. Yumnam Nadia Chanbu President, Lukram Mohendrobu Vice President,
Asangam Gorokopal Vice President, Maibam Manidhon General Secretary, M Ajit Singha Amadi L Gitu Debibu Assistant General Secretary, S Gaurababu Treasurer, TH Gyanendrabu Auditor Aduga, I Gaurachandra L Manihar, K Mangaljao, M Gauramani, M Surjamukhi O Monoranjan, Amasung KH Gauraharibu Member Khanduna Anoba Thausil Kanglup Semki, Matungda Thaurongamari Lenana L Robindro, Y Indramani, M Rina, K Santikumar, Arambam Nandababuna Chingba Mui Singna, Pukailup Chakonabagi Madamda Wangangki, Loinana, Cultural Center Fangnana Bohonaba, Loop Ki Registration Renew Toba, Guest House Semjinba, Kitchen Sana Bohonaba, Loop Ki Hanagi President Singiming Iba Signboard Ama Semba, Asina Chingba Warep Kaya Loki, President Ki Warol Pirabamatung, Maibam Manithona, Tagat Wahi Pirabamatung Chaglen Chaminaduna Thoram Luisinki. Renovation class kitchen and a computer proposals at the Sansta kitchen Sabaki Sap. Pau gi marak thana atenba break ama. Yausang amadi Sajibuthagi harau kumai marakasida nungairaba paujalama puduna lakjari. Lamdamasida ihan hanba oina yumda tangai fadana changba potlamsing adongi yum phauba thinjarakpagi khudongchaba pizari. Kaithelgi mamalda phanglagadaba pochai singasi kari karino haibadu aikhoigi website ta changlaga yengbiu ngasimak order tobiu. Aikhoigi website www.dukandar.com. Ahanbagi oina akaknaba mafam kharada home delivery gi khudongchaba pizari. Akupa marol gidamak mobile number 789667707 da pau phaunabiu. Ima Imoino Private Limited na Sinduna Jeribamda Leiba RK Sanatombi Devi Bitalayagi Auditorium Holda IEPL Mega Business Seminar Loinana Nahasingi Batama Masung Punsi Haiba Hiramda Awareness Program Mangarang Thangjanumita Pangthokre Thoramda Social Scientist Amadi IEPL Advisor Dr. Dhanabir Laisram Director IEPL Longjam Babasana General Secretary Imoino Evergreen Society Subhas Chandra Mayang Lambam CEO IEPL Ngangbam Binoina Chief Guest President Special Guest Amadi Guest of Honor Oina Sarugyaki Asumna Thasigi Taratret Ngasina Jaribonda Taranipan Lakhipurda Kundana Gauhatida Amadi Kunma Thoidana Hozaida Pangthokani Hairi Chief Guest Ki Warol Piraduna Social Scientist Amadi IEPL Gi Advisor Dr. Dhanabir Laisram na Asumna Phongdokhi Anisuba Gurumayum Brindarani Memorial Open Football Tournament ki League ki aroiba match da UJB Markulina
RCC bina kandibu panjal ahum amada maithiba piduna quarter final da changkhre ahanba quarter final match thasi gi tang 19 da Landroll FC Markulin ga UBC Markulin ga sanagani amaromda ngasi nongmaijing nimita Singirbon Football Academy na pangthokani haina tawramba hausi adu kudongcha daba amadagi me thagi tang 18 da pangthoklagani haina General Secretary Thangjam Sarit Kumar na phongdorakli Russia na Ukraine da nuclear khulai sijenarakpa yai haina Ukraine gi President Volodymyr Zelensky na nungnangwa phongdokre masi mahaki leibakta tanatana malem pumbagi oina chawraba chaitheng ama oiragani wafamsi chumdabasu yai aduga chumbasu yai haina Zelensky na haiki Russia amadi Ukraine gilan ngasiga tharaga numit 52 ni haujinkre asomda Russia gi maming leiraba lan gi jahaz Moskva Black Sea gi samudra iyaida lupkiba adu Ukraine makhoi masana sajaba khulai Neptune sijenadun thugaibani haina dabi tawri adubu Russia nadi makhoi gi lan gi jahaz adu maihau langpoktagi lupani hairi aroibada maroiba pau amukhanna World Meitei Council WMC na sinduna 3rd Plenary Session 2022 ngasi New Delhi da pangthoklagani Mitei Pukailup Lakhipur gi kuntrani thoi suba kumon mifam Manipuri Guest House Khomjing Lekai da pangthokre Imoino Groups na Jiribam da business seminar galoinana nahasingi matam amasung punsi haiba hiramda awareness program pangthokre amasung Russia na nuclear khulai sujinarakpa yai haina Ukraine gi President Volodymyr Zelensky na nungnangwa phongdokre Lakhipuronline YouTube channel gi Khomjinba Pao sandokchaba ngasigi oinadi matang asida loijare